अहानबदा मरुओइबा पाव border town more da su kut ki thoram pangthokre more bu malem ki thakta semgat kani haina minister lepau haukip na phongdokre Kashmir ge Anantnag amadi Pulwama district ta tongan ba anti militancy operation ani chathabada lal haluk mari laikhidre Amadi India da hokhiba pung kungamari da nauno COVID-19 positive oiba mioi lising amaga chamaga marifu tara le thengakre mioi cha lising amaga chahum ko humfudra mangana laikhidre Mayam Bukramzari, PONYTV gi nungthil gi Manipuri pau mit yang tabiri ba pungna magpu taram no okchari hojik pau sandok na pizari. Tengnopal district ki border town oiriba more dasu ngarang dagi chin kuki mizo furupki chahi gi maru marang lokpagi kut festival lising aniga kungani thoi thimna our culture our identity haibasida makhal mathel gi thoram sing ishwar gi mafam da thongni zaba sana khotna ba ishai nongmai nathi oiba jagoi masa mau faba changdamna ba sakhen ba tanaba asina chingba thoram kaya miam na saru yaduna more ward number 2 da laiba galngam lental ground da pangthokre thoram adu da TA and Hills Horticulture and Soil Conservation Minister Lepau Haukip Hill Areas Committee gi chairman Diganglum Gangmai Karong SCG MLA KJ Kumosa Tamenglong SCG MLA Janghemlung Panmai Wangoi SCG MLA Loken amasung government ki official sing civil amadi police ki masak naiba sing more da laiba CSO singi luchingba singna saruk yaki thoramadu Victor Limthang President Hill Tribal Council amadi Chairman Kut Celebration Committee na hodoki loinana kumhai asi pangthokpagi nungi oiba wafam phongdoki Minister Lepau Haukip na hai kumgi laurok panthana lakpada mahi marong loktuna chahi ama wata padana pibirakpagi sembi bagi mafamda kachaba amasung mahaki mafamdagi thongni zaduna awa ana yaudaba nungsi chanana leiminaba ingna chikna mara tapna chaukhatpada lamjing biba amasung amata oina hingminasi mahak na hai moregi local MLA Minister oirubana mahaki maikaidagi government ki tauba yaba thabak tauri makhata nasu morebu malem gi thakta semgat sagat na ba kanna hotnari thabak khanbagi matangda more basi furup kaya na khunda banina thabak hapada michang mikhai nairoi chap manana thunghangani masida warau purau naba taunaroi si haina phongdokhi Churachan Higher Secondary School Alumni Association lising ani ga ani na batch asigi maru changba mahiroi ama oikhiba S Bharat Bhushan Sarmana Colonel ki rank ta promotion fanglakpada harau tayamba phongdorakli Lieutenant Colonel C. Guru Mayum Bharat Bhushan Sarma Laikhidraba S. Basumani Sarma Amasung S. Radha Pyari Devi gi Machanupani Mahak Brahmapur Nahabam Furit Mayum Lairaktagini Bharat Bhushan CC Higher Secondary School dagi class 12 pass toraba matungda Loyola College Chennai dagi makhataba mahai tamki IMA Dehradun dagi active service ta commission fanglaga Jammu and Kashmir Rifles ta June lising ani ga tareta join tauki Maha company commander amasung GSO 1 ops oina thaupurami Defence Service Staff College Wellington da lising ani ga taramapal kunda lerami Maha ke top service ki damakta lising ani ga tara nipanda Bhushan Sharma da Chief of the Army Staff Commendation Card pidona ikai khumnakre Bharat Bhushan Sharma na tauruba khuding da mai papa oirasanu haina yaifa pauzal su phongdorakli Manipur ki Chief Minister na state asida double cropping mai pakhansi haiduna lomi miyam da pokning thogat Pikhiba Communist Party of India Manipur State Council CPI gi maiki de gi thagat pa phone rotli party asina thadrok pa cherol amada double cropping amadi triple cropping haibasi lebak lengak liba singna irrigation amadi lau singu bagi thabak thoram mawong tana tauba ama changi ngasi vertical farming haiduna mathol longba multi story building singi faklang singda fauba mana masing thanarba matamni handak Manipur gi lofam chama gi manungda tara khaktani low fajanat lokadoriba handak ki nongju thada low fail oibagi maram nong khakta da tainaba yaroi Manipur da agriculture gamari leinana low khiba chawkhat thorangi sel lothok laga infrastructure singdi fail oiduna leire dam kaya leiram dabaga chap manare irrigation canal kaya ising pinaba leiram dre hauzik paliba lengak nasu leiram liba fibam adu yengsin bidre maram kaya asin leibana Communist Party na rabi crop matamda double cropping gi thabak asi mai pak hanaba akan ba thabak lokhat naba appeal torakli
Kashmir gi Anantnag amadi Pulwama district ta tongan ba anti-militancy operation ani chathabada lalholuk mari laikhidraba lalholuk adugi manungda Lakskar Itaiba LET gi commander Mukhtar Vatsu amani additional director general of police Vijay Kumar gi matung inda Mukhtar Bat asi foreign lalhoba amaga punna security force ki kemta suicide attack taunaba thorang lambani hairi Pulwama gi Awantipora makoina tauramba Nakpigani, Makoina Layramba, Mafam Adudagi, AK-47 rifles ama AK-56 rifle ama amasung pistol amasu fagat ki. Mahang na makataraduna Central Reserve Police Force ki Assistant Sub-Inspector amadi Railway Protection Force personnel ani hatpa yauna terror crime kayada chenaba vad hairiba lalhoba asi hatpa ngambasi police ki yamna chawba mai pakpani haina fungdoki. Operation asida laikhidraba lalhoba amagi masak maming di hozik fawba khangba ngamdri hairi. Anantnag ki Vijay Viharada Chathakhiba anti-militancy operation dan laikhidraba lalhoba adugi mamingna Sakir Ahmad Kawi Leathermat Tagini Nakal amaromda Jammu Kashmir Police na Srinagar dagi lalhoba ahum sufare amadi makoy dagi IED yawba kg tara lumba baltin amadi hand grenade anisu fagat pangamki hairi Loina na bomb disposal squad na bomb adu asoy angam yaudana rangreta pokai hankre amadi sections of the Unlawful Activities Prevention Act, Arms Act amadi Explosive Act that case ama file taukre hai na police na fongdorakli. Agartalada GST officials singna chartered accountant amagi firm da aina yadaba mawongda chalairambadagi red chathakre hai firm adogi maming Gopal Sharma and company kawi amadi mioy asna state ki administrative rules ki wangmada thabak torambani hai mioy sing asina Agartala manungda registration yaudana sen lana thadok thajin torambani hai report amagi matung inna red aduda firm adogi computer sing fajan kre hai mioy sing asina crore ani dasmik manga romgi sasinaba income tax credit su yolambani hai Union Health Ministry ki data gi matung in India da hokiba pung kun gamari asida nauna COVID-19 positive oiba mioi lising amaga chamaga marifu tara thengna kre mioi lising amaga chahum go humfudra manganat leikhidre masiga tharaga hozik fawbada laichat asina maram oiraga leikhidaba migi masing punna lak manga lising kuntra chamriga yankhaini thoi oikibaga loinana hozik India da COVID na naduna leiba migi masing na lising tara taruk chaniga nifu humdoi oiri India da laina asida gi fagat pagi chang na chada marifudra nipan dasmik Nipan Oiki Health Ministry ki matung in hozik fawda laina asidagi ngakthok naba laibak asigi oina crore chaniga taramapan hena COVID vaccine kapthokre hairi laichat asina laikhidraba mioi lising amaga chahumga humfudra manga asi Punjab tagi mioi lising amaga chahumga humfudra mapan Kerala dagi mioi ani amasu Chhattisgarh Maharashtra Puducherry amadi Rajasthan dagi mioi amamangni loisilakpada maruoiba paw amu hana pizari Border town Moreda su putki thoram pangthokre Morebu malem gi thakta semgat kani haina minister lepau haukit na fungdokre Kashmir ge Anantnag amadi Pulwama district ta tongan ba anti-militancy operation ani chathabada lalholuk mari laikhidre Amadi India da hokiba pung kun gamari da nauna COVID-19 positive oiba mioi listing amaga chamaga marifu dara thengna kre mioi listing amaga chahumga humfudra mangana leikhidre Matang asida PONYTV gi nungthil gi paulo izare ahenba pawga loina na numidang gi pung manga da muk mit ing taminasi